Mamli mamliba thabalgi nungshiraba masek mangalgi marakta ikaina sacharibi lainagumna thotlabi athengba ahingi pumam mamlaba ahingi amambabu thabalgi mangalna maithiba pikre thenglabasu mangal mahaki matawna amambabu kupsinkre mapal thonggi sakphamna nganjai haibagi wa khakta mangaire thamoida amamba asidi kanana nganhanbigani maikai khudingi mamle amambata oirare anganba mafam leitre mamkhre ahing thenglabadu laina fisa kholda fi saduna leirari maithongdo nokmi ba maithong tade momon minok tamlaktaba kumja masing yamlakle kapjabana masaruk oijabi lainani fi sabagi makholtana yum adun nillare memcha imungdagi prap thoglai aduga lainagi tung oirap leplaga khanglaw lawrae hai Karino Laina khonjel aduda khangprek khangduna ima haina haifetani lawrakpa adu memchana tap oktuna haire karigi ima ha karigi ima no Laina manemda haifet yenglai aduga kirup tawduna ima khangba adugi ni ima haina kari aina wangang basida khangliba ha hayo ibema nang ubada khangadaba aina khangdraga aigi khonjel asida nangna na thawdi leitana khangbiri neba laina wa hangkatna khumdude tuminna maru lukthaduna lei memcha wa makha amuk tarai he yengningde chalo changkhro ahing nongyai asida thabak phabaka sabiranu kari thoina tawsa saino khulgi mina uraga memcha huigi imungda bud amubi ama phamlaga makhoigi fisa kholda fi saduna lehowi kaina amuk hayenbigi hariro ha hayengi hairaba laina masado kapningbana funkatlabani adubu ma kapte kapningbadu khangjillaga fisa kholadu dagi tapna kumtharaklaga leptuna leirare memchadu amukso kaino nangna swaisida leptuna leirise ha mina ukhradi memchado amuba nupi amaga wari sanaduna lei haiduna pauthokna boro ha changuni imungda asi haiduna lainagi mangak samda ta pairaga imunglomde insili laina khonjel di thokta kablakle memcha mawalodana ma hanne yengluda yumjaw dugi thong adu satlon silamlaga manung tamna changkhre laina du mayai ka du kaptuna leirari makhutuna mabuk mayada haifet paiduna nanduna lei aduga kaplaga tapna mengna hairei imagi laibak thireba punsi asida nangsu imagi awaba saruk yaragi khanduna imagi nakta laklabako kaple mata sengna kaplare khamjinbasu ngamjadre thamoigi maichaksu tapna henkalakli mayai ka aduda adumak famduna leirari wakhalsu mawon khallare ai chatkragi asuk waba punsi mahingse ai pamtre haiba wakhal asimag adumak khalli adubo bibuk nungda leiriba mahaki hek khanbada siba ngamdana laklibani adubu laina manemgi miwot minaida mangasidi khangbagi thauna pangal leitre ma leiraktre mayai kada famlambadu fuk hogolaklaga yumjawgi thong adu hangtoklaga tabli lakli chatliba thangliba khongthang adugi panthongpham leite khongthang magi aroiba pandupta punsi chengjel loigadawribani mangasidi khantharuba tawdre ma tumina chatlari irei kana cheliba iril turel adomda khongthang adu thanglami lambi maya chalaklabani tarangda chatlibado adubu khanghaude mengna nupa khonjelda lumlum lawba nupa khonjelda leina haina kaurakpado laina thanglamba khongthangdo khonjeladuna phajanduna thamkhre thanglamba khongthangdo chaplepi aduga tapna onthorei masado pakhatba pokte akiba phaurude khonjeladuna somhatkre mangda lebliba nupadu ubada laina khanghaude masado tu chungkiba khongthang khara maningda haifet halli nupa adu amukso tapna laina nangbu yam warabrane laina khanghaude wahang aduda mamittagi khamba leitana khajai thakta milu anidagi sentharakli pirang laina kapna nangna minungsi leitana aibu dokuna chatkraba natra
Tamangal, nang nabuk yam phatte. Nusi hairam laga. Ima ichabu, nang na hundok tu na chatkriba karigino. Ha, hayo, karigino. Mangal, magi nupida yenglaga hairae. Nang aibu warogano. Punsi chengjal loikibanane. Adubu ai lankre. Nangbu awaba mafam amada thanambagi ai lankre. Laina, nang aibu warogano. Laina higi kap thorakle ma kaple. Ai yang wai. Laina higi kap thorakle ma kaple. Ai yang wai. Nang na ihuntuk laga chatlibase. Tha manga chap chana surabani. Tamangal, nang aibu nusidrabra. Aigi awabase nang yengba ngamlibra. Aigi nakta lao. Anghangse itonta da sinaramliba karigino. Ai waye. Asi haina Laina do laimaya do da famthado na kablare. Laina, laibakta asumna tho haina tamlamlabani. Nang naibu nusidrabasu. Aina piramba nusi khudol dumadi nang manghan gi khangano. Ai magni khanduna cheksana thambiyo ko. Laina do kappada masadu chokthare. Hankana yengkhalakpada kanasu leiramdre. Kaplambadu chap leplaga phamlamba do fuk hogolaklaga angawbi onduna kanna kaurari. Ahinga thengbani haibasu ma khalludre ma khantharudre. Tamangal, ai kaptre. Lao, ai kaptre. Ai kaplaroi. Nangi Laina se apang bini haiba nang kaurabo. Se Tamangal nang lao. Wai se haina amuk hikna kablare. Asumna numit mangani tarani di hokre. Laina masado lengba ngamdrabani. Mamit mamai panglamdai matam yaushalaklabani. Adubu madugi awabado manem ibema memchana khangbiba natte. Hena dumna chaithatbi ngangbi. Tha surakpagi tawgadaba mathau mangam ma tawde ma tawbide. Laina di apangbini ma karisu khangjade. Nongma nungthelda mangonda Laina langchak chaktuna leirari. Khulgi ahal amana thongalomda ngahau changlakpado ma ure. Laina maithongda haifet no fet tawrai aduga taram lagliba ahal adubu kaushili. Ine lairo. Sakhido nomi tawduna laini. Pitabu thorake kakhaloine. Ihe yare nasa wanabani. Nangi phak macha sida hekta phamthagi adugibo. Ase haiduna sakhido phak machi aduda phamtharae. Laina no fet tawduna ine yam thajadi kadomda lenglubano. Ise awangi thoibi macha hoidane pot ama lawbo chatpani. Nangna ne tareng chakpo ubasida changlaklibani ni he. Laina no fet tamak tawrae wa makha tarakte. Sakhido makha taraduna hairae. Nangbo thabum kaya surabage. Tare sure ine. Is yamedana. Laigi tawba thabak singa dudi tawkrabaro. Laina maru haife lukthaki ma wahanga sigi pakum khumbangamdre. Adubu tablapna. Ine tawdri. Tawhaide ko thabum taret suraklabada. Chap chare hainane launaribani. Angang ado mapung marai phare haiduna launaribani. Yumge mi khaina thabum taret suraklabadi. Se nanaba phiron angangi naukon phi chapu uyan uchan naupam chapu thaurang tawraga thamhogadabani. Phampak ama leiraga maduda pumnamak ado phampak adugi mathakta thamgadawribani. Nate nanemna kaisu haidabrani imauda. Ine haide. Imadi aingonda yam saure. Kaigino haibasu khangzadre. Hangacharubasu aidi ngamdre. Angang machagi wakhal haibaduni magi wakhaldo. Kari kandabda hojikne adugi matam nate. Mana sauribado saupam thokte. Mase mipum khudingna loina khangnaribani. Nupi asina naupuba horaklabada. Ahanba thabum ani amadi nupa mahakna naupubaga chap managa dawribani. Yamna cheksingadabani. Thabum ani sukraba matungdadi nupi oibi mama oigadawribi mahakna pugadawribani. Mahut silakadabani. Maragasida cheksindaba yadabani. Thabum ani si phawbada mapa oigadawriba mahakta
ꯗꯁꯥꯅꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯝ ꯇꯧꯗꯅ ꯏꯕꯨꯡꯉꯣ ꯃꯉꯥꯜꯁꯨ ꯗꯁꯥ ꯂꯩꯕꯒꯤ ꯑꯗꯨꯛ ꯃꯇꯥꯡ ꯆꯥꯗꯅ ꯂꯩꯈꯤꯗꯕꯅꯤ ꯃꯁꯤꯗ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯅꯥ ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯀꯞꯊꯣꯔꯛꯂꯦ ꯏꯅꯦ ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ ꯑꯩꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯠꯂꯤ ꯍꯥꯏꯕ ꯋꯥꯁꯦ ꯃꯥ ꯇꯠꯇꯅ ꯁꯤꯖꯤꯟꯅꯩ ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ ꯏꯅꯦ ꯁꯈꯤꯗꯨ ꯂꯩꯅꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯊꯃꯣꯏꯗ ꯃꯦꯝꯆꯥꯕꯨ ꯋꯥꯔꯧꯏ ꯏꯄꯪ ꯄꯪꯖꯕꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯆꯩꯅꯥ ꯄꯤꯕꯤꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ ꯁꯈꯤ ꯂꯩꯅꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯞꯀꯅꯨꯅꯦꯍꯦ ꯏꯅꯦ ꯂꯩꯔꯤꯕꯁꯤꯗꯤ ꯏꯅꯦꯅꯅꯦ ꯏꯃꯧꯒꯤ ꯐꯅꯅꯕ ꯇꯧꯅꯤ ꯍꯦꯔꯥ ꯃꯥꯅ ꯍꯦꯛꯇ ꯉꯝꯕ ꯌꯥꯕ꯭ꯔꯣ ꯏꯅꯦ ꯍꯥꯏꯒꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯁꯤꯡꯒ ꯍꯨꯔꯥꯟꯕ ꯌꯥꯗꯦꯀꯣ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯛꯄꯗꯅꯦ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯄꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯎꯁꯣꯏꯁꯨ ꯌꯥꯗꯦꯀꯣ ꯎꯁꯣꯏ ꯍꯨꯔꯥꯜꯂꯕꯗꯤꯅꯦ ꯑꯉꯥꯡ ꯑꯗꯣ ꯃꯇꯨ ꯆꯣꯝꯂꯒ ꯄꯣꯛꯇꯣꯔꯤꯕ ꯑꯗꯨꯒꯅꯦ ꯎꯁꯣꯏ ꯃꯇꯣꯟ ꯍꯨꯔꯥꯜꯂꯒꯅ ꯑꯉꯥꯡ ꯑꯗꯣ ꯇꯣꯟꯇꯦꯛꯅꯒꯗꯧꯔꯤꯕ ꯀꯥꯎꯐꯗꯦ ꯍꯤꯛꯇꯣꯛꯄ ꯐꯠꯇꯦ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯇꯥꯛ ꯉꯥꯛꯇꯅꯤ ꯊꯥꯖꯅꯕꯤꯅꯤ ꯋꯥꯔꯤ ꯑꯇꯩ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯁꯈꯤꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯁꯈꯤꯒ ꯃꯦꯝꯆꯥꯒꯗꯨ ꯀꯩꯊꯦꯜꯗ ꯅꯣꯡꯃ ꯊꯦꯡꯅꯩ ꯃꯦꯝꯆꯥ ꯁꯈꯤ ꯎꯕꯗ ꯅꯣꯛꯃꯤ ꯏꯆꯦ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯁꯈꯤ ꯅꯣꯛꯂꯒ ꯏꯆꯦ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯤ ꯏꯁꯨꯒꯤ ꯆꯨꯔꯥꯀꯣꯔꯣꯟ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯅꯅꯦ ꯇꯦꯛ ꯄꯣꯠ ꯈꯔ ꯂꯩꯁꯤꯟꯕ ꯍꯧꯕ ꯅꯪꯗꯤ ꯀꯩꯗꯧꯕ ꯊꯣꯛꯂꯛꯏꯅꯣ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯒꯦꯅ ꯊꯣꯛꯂꯛꯄꯅꯦ ꯁꯈꯤꯗꯨ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯦꯝꯆꯥ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯧꯗꯣꯛꯅꯤꯡꯕ ꯂꯩꯔꯝꯕꯅꯤ ꯀꯩ ꯋꯥꯅꯣ ꯏꯆꯦ ꯍꯥꯏꯒꯦ ꯋꯥ ꯌꯥꯝꯅ ꯂꯩ ꯂꯥꯎ ꯄꯣꯠꯐꯝꯁꯤꯗꯅꯦ ꯆꯥ ꯑꯃꯃꯝ ꯊꯛꯂꯒ ꯐꯖꯅ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯃꯛ ꯐꯝꯊꯩ ꯏꯆꯦ ꯀꯩ ꯋꯥꯔꯤꯅꯣ ꯌꯥꯝ ꯂꯨꯕ ꯃꯥꯜꯂꯤꯗ ꯂꯨꯕꯅꯦ ꯑꯔꯨꯕꯅꯦ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯆꯦ ꯃꯦꯝꯆꯥ ꯐꯥꯒꯤ ꯅꯠꯇꯦ ꯅꯃꯧ ꯅꯨꯄꯤꯒꯤ ꯋꯥꯔꯤꯅꯤ ꯅꯣꯛꯂꯝꯕ ꯃꯦꯝꯆꯥꯒꯤ ꯃꯃꯥꯏꯗꯣ ꯈꯪꯃꯛ ꯃꯛꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯗꯤ ꯇꯣꯛꯁꯤꯗ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯕꯅꯣ ꯍꯥꯏ ꯀꯔꯤꯅꯣ ꯀꯥꯟꯅꯔꯨꯒꯕꯅꯣ ꯍꯥꯏꯗꯤ ꯅꯃꯧꯅꯤ ꯅꯆꯥꯅꯤꯅꯦꯍꯦ ꯏꯃꯧ ꯑꯗꯨꯗꯅꯦ ꯅꯪꯅ ꯑꯗꯨ ꯇꯥꯊꯤ ꯇꯧꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯏꯆꯦ ꯃꯗꯨꯒꯤ ꯃꯧꯗꯣ ꯑꯐꯕ ꯃꯧ ꯅꯠꯇꯦꯗ ꯂꯨꯍꯣꯡꯂꯛꯄ ꯊꯥ 5ꯇ ꯐꯥꯕꯗꯅꯤ ꯏꯆꯥꯅꯨꯄꯥ ꯍꯥꯠꯈ꯭ꯔꯤꯕꯁꯦ ꯅꯠꯇꯦ ꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯏꯃꯧꯅꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯇꯧꯅꯤꯡꯕ ꯐꯥꯎꯒꯗ꯭ꯔꯣ ꯀꯔꯤ ꯋꯥꯇꯥꯅꯣ ꯃꯦꯝꯆꯥ ꯏꯕꯨꯡꯉꯣ ꯃꯉꯥꯜꯗꯣ ꯁꯣꯏꯗꯅ ꯂꯂꯣꯟꯕ ꯆꯠꯄꯗ ꯀꯔꯤ ꯃꯣꯏꯒꯤ ꯍꯋꯥ ꯒꯥꯔꯤꯗꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯄꯗ ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯑꯗꯨꯛ ꯐꯕ ꯉꯝꯗꯗꯨꯅ ꯂꯩꯅꯥ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕꯅꯤ ꯁꯤꯗ ꯏꯃꯧ ꯑꯗꯨꯒꯤ ꯃꯔꯥꯜꯅ ꯀꯔꯤꯅꯣꯅꯦ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯣ ꯃꯦꯝꯆꯥ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯛꯏ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯏꯆꯦ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯅꯨꯡꯁꯤꯐꯝꯒ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯥꯒꯤ ꯃꯈꯨꯠꯅꯅꯦ ꯊꯣꯡꯕ ꯐꯥꯎꯕ ꯆꯥꯗ꯭ꯔꯤꯕꯅꯤ ꯍꯩꯅꯖꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯏꯃꯨ ꯍꯦꯛ ꯃꯨꯔꯗꯅ ꯍꯪꯒꯣꯏ ꯊꯨꯛ ꯂꯥꯎꯏ ꯏꯁꯥꯁꯦ ꯀꯔꯤꯅꯣꯗ ꯃꯦꯝꯆꯥ ꯏꯃꯧ ꯑꯗꯨꯅꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯆꯠꯈ꯭ꯔꯕꯒꯦ ꯅꯉꯣꯟꯗ ꯈꯪꯗꯦ ꯏꯆꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩꯗꯤꯅꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯁꯤꯅꯤ ꯃꯃꯥꯁꯨ ꯂꯩꯖꯗ꯭ꯔꯦ ꯃꯧꯄꯥꯗꯨ ꯈꯛꯇꯅꯤ ꯃꯧꯄꯥꯗꯨꯅ ꯀꯔꯤꯕꯨ ꯈꯪꯂꯨꯅꯤ ꯍꯥꯏꯕꯒꯦ ꯑꯩꯅ ꯃꯥꯕꯨ ꯏꯆꯥ ꯁꯛꯂꯒ ꯊꯥꯕꯨꯝ 8 ꯁꯨꯕꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯀꯦꯅꯦ ꯏꯆꯦ ꯇꯣꯛꯁꯤꯗ ꯃꯥꯒꯤ ꯋꯥꯁꯦ ꯃꯦꯝꯆꯥ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯥꯅ ꯂꯧꯔꯝꯂꯤꯕꯅꯤꯅꯦꯍꯦ ꯑꯩꯗꯤ ꯏꯆꯥꯗ ꯄꯥꯝꯗꯦ ꯍꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯦ ꯏꯆꯦ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏ ꯇꯧꯅꯨ ꯃꯦꯝꯆꯥ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯉꯨ ꯃꯤ ꯑꯣꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯊꯃꯣꯏꯗ ꯂꯤꯟꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕꯁꯤꯕꯣ ꯃꯦꯝꯆꯥ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯄꯨꯝꯅꯃꯛꯀꯤ ꯐꯅꯅꯕꯅꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯅꯅꯕ ꯅꯪ ꯊꯧꯔꯥꯡ ꯇꯧ ꯏꯆꯦꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯒꯦ ꯋꯥꯡꯒꯣꯟ ꯁꯪ ꯑꯃꯅꯦ
ꯁꯥꯕ ꯍꯧꯕ ꯌꯥꯔꯦ ꯊꯥꯕꯨꯝ 8 ꯁꯨꯔꯛꯂꯕꯗ ꯑꯁ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯒꯦ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯪ ꯂꯩꯕꯒꯤꯕꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯄꯩꯁꯥ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏ ꯊꯥꯏꯅꯗꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕꯅꯤꯅꯦꯍꯦ ꯑꯉꯥꯡ ꯎꯅꯕꯗ ꯋꯥꯒꯣꯟ ꯁꯪꯗ ꯎꯅꯕ ꯅꯨꯃꯤꯠ 5ꯅꯤ ꯅꯨꯡꯁꯥ ꯎꯗꯅ ꯂꯩꯒꯗꯕ ꯆꯔꯨꯒ ꯊꯧꯔꯥꯡ ꯇꯧꯀꯣ ꯁꯣꯏꯔꯕꯗꯤꯅꯦ ꯏꯍꯦ ꯍꯥꯏꯅ ꯇꯣꯛꯀꯅꯤꯀꯣ ꯃꯦꯝꯆꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯆꯦ ꯅꯅꯥꯎ ꯍꯟꯖꯔꯝꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯊꯥꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯈꯤ ꯆꯠꯈ꯭ꯔꯤꯕ ꯃꯦꯝꯆꯥꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯗꯨꯒ ꯃꯁꯤ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯀꯥꯏꯅ ꯇꯥꯗꯦꯅꯦ ꯃꯁꯦ ꯃꯦꯝꯆꯥ ꯁꯥꯎꯔꯤ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯁꯟꯙ꯭ꯌꯥ ꯇꯥꯔꯕꯅꯤ ꯍꯜꯂꯛꯄꯗꯣ ꯏꯃꯨꯡꯗ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯦ ꯎꯔꯦ ꯆꯥꯛꯈꯨꯝꯗ ꯂꯩꯅꯥꯅ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯍꯧꯒꯠꯂꯝꯕꯗꯣ ꯃꯦꯝꯆꯥ ꯃꯁꯥꯗꯣ ꯇꯤꯡ ꯂꯥꯎꯏ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯕꯤꯁꯅꯨ ꯃꯥꯡꯂꯦ ꯂꯩꯅꯥ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯁꯥꯗꯣ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯃꯈꯨꯠꯀꯤ ꯈꯨꯠꯁꯥ ꯈꯔꯗ ꯌꯥꯟꯁꯤꯟꯈ꯭ꯔꯦ ꯃꯦꯝꯆꯥ ꯇꯐꯤꯡ ꯂꯥꯛꯂꯒ ꯍꯦ ꯑꯩꯅ ꯅꯪ ꯆꯥꯛꯈꯨꯝꯁꯤꯗ ꯆꯪꯉꯨ ꯍꯥꯏꯕ꯭ꯔꯥ ꯆꯪꯒꯅꯨ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯧꯗ꯭ꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯊꯦꯡꯖꯤꯜꯂꯛꯄ ꯐꯥꯎꯕ ꯏꯃꯥ ꯍꯜꯂꯛꯇꯕꯗꯨꯗ ꯋꯥꯗꯣ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯃꯦꯝꯆꯥꯅ ꯃꯔꯛ ꯐꯠꯊꯜꯂꯛꯏ ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯥ ꯍꯥꯠꯄꯤ ꯅꯨꯄꯥ ꯆꯥꯕꯤ ꯃꯁꯦ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯀꯩꯗꯧꯒꯦ ꯍꯥ ꯀꯩꯗꯧꯒꯦꯕ ꯅꯪꯅ ꯅꯊꯧꯗꯤ ꯅꯠꯇꯅ ꯅꯊꯧ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯔꯤꯕꯁꯤꯕꯨ ꯅꯪ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯣꯡꯂꯒ ꯑꯩꯅ ꯆꯥꯕꯤꯔꯅꯤ ꯁꯤꯅꯤꯅꯦ ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯄꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯪꯗ ꯊꯥꯡꯒꯠꯂꯤꯕ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯂꯨꯝꯕꯨ ꯁꯥꯕ ꯑꯗꯨ ꯇꯥꯞ ꯂꯧꯔꯒ ꯂꯩꯅꯥꯗ ꯍꯩꯖꯤꯜꯂꯤ ꯁꯦ ꯌꯥꯝ ꯊꯣꯡꯅꯤꯡꯗꯥꯏ ꯂꯩꯅꯥ ꯁꯥꯕꯒꯤ ꯃꯁꯥꯗꯣ ꯄ꯭ꯔꯣꯛ ꯆꯥꯛꯂꯦ ꯀꯟꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯃꯦꯝꯆꯥ ꯂꯩꯅꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯂꯒ ꯃꯌꯥꯏ ꯀꯥ ꯑꯗꯣꯝꯗ ꯄꯨꯔꯛꯏ ꯀꯞꯀꯦꯁꯨꯅꯦ ꯁ꯭ꯋꯥꯏꯗ ꯀꯞꯄꯣ ꯅꯃꯥ ꯑꯁꯤꯕꯗꯣ ꯀꯧꯗꯨꯅ ꯀꯞꯄꯣꯀꯣ ꯅꯪ ꯅꯈꯣꯟꯒꯗꯣ ꯇꯥꯅꯤꯡꯗꯦ ꯆꯠꯊꯣꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯥꯕꯒꯤ ꯃꯩꯆꯥꯛꯄꯨ ꯈꯥꯡꯂꯤꯕꯤ ꯂꯩꯅꯥꯕꯨ ꯀꯥꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯅꯥ ꯀꯞꯆꯕ ꯅꯠꯇꯅ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯐꯝꯗꯨꯅ ꯀꯞꯂꯒ ꯂꯩꯔꯔꯤ ꯃꯄꯥꯝꯗ ꯍꯜꯂꯒ ꯂꯩꯔꯨꯔꯒꯦ ꯈꯜꯂꯤ ꯉꯥꯏꯍꯥꯛ ꯑꯗꯣ ꯃꯥ ꯋꯥꯈꯜ ꯖꯥꯠ ꯈꯟꯗꯨꯅ ꯂꯩꯔꯔꯤ ꯐꯝꯂꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯂꯩꯅꯥ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯣꯝꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯦ ꯐꯅ ꯊꯦꯡꯂꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯝꯂꯒꯅꯤ ꯃꯄꯥꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯥꯡꯗꯨꯅ ꯆꯪꯂꯛꯂꯦ ꯇꯞꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯧꯗꯕꯤ ꯊꯤꯟꯕꯗꯃꯛ ꯊꯤꯜꯂꯔꯤ ꯏꯕꯣꯝꯆꯥ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯍꯥꯏꯅ ꯈꯜꯂꯤ ꯂꯦꯞꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯊꯤꯜꯂꯤ ꯏꯕꯣꯝꯆꯥ ꯍꯤꯞꯂꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯆꯦ ꯏꯕꯦꯝꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯉꯛꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯏꯆꯦꯒꯤ ꯃꯇꯧꯁꯤꯗꯤ ꯑꯩ ꯆꯪꯂꯛꯀꯦ ꯑꯩꯒꯤ ꯆꯪꯖꯐꯝ ꯃꯐꯝꯁꯤꯗꯁꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯁꯝꯖꯤꯗꯨ ꯄꯨꯟꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯂꯩꯅꯥ ꯍꯪꯂꯛꯂꯤꯕ ꯋꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯤꯔꯛꯇꯦ ꯍꯤꯛꯅ ꯀꯞꯂꯛꯏ ꯏꯕꯣꯝꯆꯥꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯈ꯭ꯔꯦ ꯃꯥ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯇꯍꯥ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯂꯩꯅꯥ ꯀꯞꯅ ꯋꯥ ꯄꯨꯝꯅꯃꯛ ꯂꯤꯔꯛꯏ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯦ ꯃꯥ ꯀꯞꯂꯦ ꯏꯕꯣꯝꯆꯥꯗꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯦ ꯃꯥ ꯁꯥꯎꯔꯦ ꯁꯧꯔꯞ ꯇꯧꯅ ꯑꯁꯨꯛ ꯃꯤ ꯎꯁꯤꯠꯇꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯟꯕꯒꯤꯔ ꯃꯈꯨꯠꯇꯨ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯏ ꯀꯥꯅ ꯂꯩꯔꯔꯦ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯕꯅ ꯃꯥ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯃꯄꯥꯟ ꯊꯣꯛꯀꯦ ꯇꯧꯏ ꯊꯣꯏꯕꯤ ꯁꯅꯥ ꯏꯄꯥ ꯄꯥꯈꯠꯅ ꯀꯗꯥꯏꯗꯅꯣ ꯃꯤ ꯎꯁꯤꯠꯇꯕꯅꯦ ꯃꯥꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇꯕ
ꯈꯪꯉꯦꯗꯅ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯦ ꯃꯥ ꯀꯩꯁꯨ ꯈꯟꯗꯦꯅꯦ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯀꯔꯤꯅꯣ ꯌꯥꯔꯦ ꯀꯩꯗꯧꯕꯒꯦ ꯑꯍꯜ ꯑꯗꯨꯒ ꯃꯥꯟꯅꯗꯨꯅ ꯂꯩꯔꯦ ꯑꯍꯜꯅꯤ ꯀꯩꯗꯧꯔꯒꯦ ꯂꯩꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯃꯅꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ ꯂꯩꯅꯥ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔꯦ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯑꯁꯨꯛ ꯇꯣꯟꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯑꯃꯃꯨꯛ ꯂꯩꯈꯤꯗ꯭ꯔꯥ ꯑꯩꯕꯨ ꯁꯤꯔꯁꯤꯔꯅꯦ ꯃꯃꯥꯒꯤ ꯁꯅꯥ ꯑꯩꯕꯨ ꯅꯪꯒꯤ ꯏꯃꯥ ꯑꯃ ꯑꯣꯏꯕꯗ ꯑꯩ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯑꯩ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯍꯤꯛ ꯀꯞꯊꯣꯔꯛꯂꯦ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯂꯩꯅꯥ ꯃꯁꯥꯗꯨ ꯋꯥꯃꯟꯕꯗꯒꯤ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯦ ꯃꯥ ꯍꯧꯒꯠꯇꯨꯅ ꯅꯤꯡꯉꯣꯜ ꯀꯥ ꯐꯥꯎꯕ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯊꯣꯏꯕꯤ ꯁꯅꯥ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯦ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯂꯩꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯍꯧꯗꯣꯛꯂꯒ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯇꯨꯝꯍꯜꯂꯨꯕ ꯇꯧꯗ꯭ꯔꯦ ꯃꯥ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗ꯭ꯔꯦ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯒꯤ ꯃꯩꯉꯥꯜꯒ ꯑꯌꯨꯛ ꯑꯣꯏꯕꯒꯤ ꯆꯤꯛꯄꯒꯤ ꯃꯈꯣꯜ ꯃꯌꯥꯝ ꯑꯗꯨꯒ ꯂꯩꯅꯥ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯉꯥꯏꯍꯥꯛꯇꯤ ꯃꯁꯥꯗꯨ ꯏꯉꯥꯎ ꯉꯥꯎꯖꯩ ꯀꯔꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯊꯪ ꯂꯩꯅꯥ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯅꯤꯡꯉꯣꯜ ꯀꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ ꯃꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯩ ꯍꯟꯈ꯭ꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯁꯨꯝ ꯂꯩꯔꯁꯤꯔꯥ ꯑꯁꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤ ꯏꯕꯣꯝꯆꯥ ꯑꯗꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯆꯦꯅ ꯎꯡꯗꯨꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯇꯞꯂꯤ ꯆꯪꯂꯛꯇꯨꯅ ꯃꯆꯦꯒꯤ ꯅꯥꯀꯜ ꯑꯣꯏꯔ ꯐꯝꯊꯔꯛꯏ ꯏꯆꯦ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯑꯁꯨꯛ ꯋꯥꯅ ꯑꯁꯨꯛ ꯇꯣꯟꯅ ꯍꯤꯡꯂꯝꯂꯤꯕꯁꯤꯕꯣ ꯏꯆꯦꯒꯤ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯏꯆꯦꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯕ꯭ꯔꯣ ꯂꯩꯅꯥ ꯃꯧꯄꯥꯗ ꯀꯞꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯤꯛꯂꯤꯕ ꯈꯣꯟꯖꯦꯜꯗ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯌꯥꯝ ꯇꯣꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯤ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯂꯣꯏꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯉꯝꯗ꯭ꯔꯦ ꯂꯩꯅꯥ ꯇꯨꯃꯤꯟꯅ ꯍꯤꯛ ꯀꯞꯊꯣꯔꯛꯂꯦ ꯃꯥ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯖꯕ ꯐꯥꯎꯔꯛꯏ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯇꯣꯜꯍꯧꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯕ ꯍꯥꯏꯕꯁꯤ ꯃꯥ ꯈꯟꯊꯔꯨꯕꯗ ꯋꯥꯔꯧꯖꯔꯛꯄꯅꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯀꯞꯆꯕ ꯅꯠꯇꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ ꯏꯕꯣꯝꯆꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯒꯤ ꯆꯩꯔꯛꯇ ꯊꯣꯏꯕꯤꯁꯅꯥ ꯃꯅꯝ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯂꯩꯅꯥꯗꯤ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯃꯪꯂꯒ ꯂꯩꯔꯕꯅꯤ ꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯊꯣꯏꯕꯤꯁꯅꯥ ꯆꯪꯂꯛꯇꯨꯅ ꯃꯅꯝ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯇꯞꯂꯞꯅ ꯏꯅꯝꯃ ꯑꯩ ꯏꯅꯝꯃꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ ꯂꯩꯅꯥ ꯉꯥꯡꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ ꯃꯥ ꯊꯣꯏꯕꯤꯁꯅꯥ ꯆꯪꯂꯛꯄꯗꯨ ꯇꯁꯦꯡꯅ ꯎꯍꯧꯗ꯭ꯔꯦ ꯋꯥꯈꯜ ꯑꯃꯅ ꯍꯨꯝꯗꯨꯅ ꯑꯗꯨꯃꯛ ꯄꯨꯈ꯭ꯔꯤꯕꯅꯤ ꯃꯥ ꯈꯪꯍꯧꯗꯕꯅꯤ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ ꯏꯁꯦ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯆꯪꯂꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯏꯅꯝꯃ ꯋꯥꯐꯝ ꯈꯔ ꯏꯅꯝꯃꯗ ꯍꯥꯏꯖꯒꯦꯗꯨꯅ ꯂꯥꯛꯄꯅꯦ ꯑꯩꯒꯤꯁꯦ ꯑꯩꯅ ꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯏꯅꯝꯃꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯅꯠꯇꯦꯀꯣ ꯁꯨꯝꯗꯧꯕ ꯏꯅꯝꯃ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯃꯣꯡꯐꯝꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯣꯜ ꯆꯟꯒꯗꯕꯅꯤ ꯁꯤꯁꯨ ꯏꯅꯝꯃꯒꯤ ꯌꯨꯝꯕꯨꯗꯤ ꯌꯨꯝꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯡꯐꯝ ꯑꯁꯦꯡꯕ ꯏꯅꯝꯃꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯍꯜ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯡꯁꯛꯂꯒ ꯏꯅꯝꯃꯅ ꯁꯤꯗ ꯁꯨꯝ ꯂꯩꯊꯣꯛꯄꯁꯦ ꯃꯁꯤ ꯆꯨꯝꯒꯗꯕ ꯃꯥꯟꯗꯦꯗ ꯋꯥꯍꯩ ꯈꯔ ꯑꯗꯨꯅ ꯑꯗꯨꯃꯛ ꯇꯥꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯁꯥꯡꯅ ꯃꯥꯕꯨ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯑꯁꯦꯡꯕ ꯌꯨꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤꯒꯤ ꯑꯔꯦꯞꯄ ꯌꯨꯝꯅꯥꯛ ꯂꯩꯇꯦ ꯅꯨꯄꯤꯒꯤ ꯑꯔꯦꯞꯄ ꯌꯨꯝ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯥ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯦ ꯇꯣꯟꯕꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯜꯂꯕꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯝꯂꯦ ꯃꯥ ꯈꯪꯂꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯆꯦ ꯃꯍꯥꯛꯅ ꯃꯃꯥ ꯁꯛꯅ ꯌꯣꯛꯆꯔꯝꯕ ꯃꯧꯄꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯌꯨꯝꯂꯦꯞꯆꯥꯔ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯅꯤꯀꯣ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯕꯤꯒꯅꯨ
Mapamda kuina leiba haibase Kairo lekaigi mina uraga hek nungaiba oideda adugi sum haizabani Wahaisi hairaga thoibisana ka adudagi thokre Laina chatkriba thoibisana da yengduna lehowe hangkatna khumlubasu yaba nate Laina wakhal ngaiha khanduna lei ma tawfam khangdre Tapna hugatuna thongal romda khongthang adu tapna thangduna thoglai Kanada su hairamde Kanada su taklamda ma tumina thoglai Asam lakpana mayum yogadawre thongal maya aduda leplaga mayumda yengduna leirare Janglingbu phaudrabani jangluraga manem ibemana karamba kari wahai ahenba wafam ama hairakani khanbada ma tallabani adubu khantharuba matamda ahalni pendaduna nganglaklibani haina khantoktuna changlai Mangonda memchadu phamlaga monda nungaina isaiga nganglaga leirambadu urure Memchana hangkatna yengkhalakpada mapa chanakre Memcha sakwa madu fat hongi Laina da midyeng khana yenglai aduga He Kaidawre Ha Kaidawrage Kaigino nana mulaisina Nate Kari tawbagi laino habine Laina khumde tumilai Memchadu famlambadagi fuk hogatuna Lainagi manakta changlai aduga saurangna na hairai Kari tawbagi mafam asida lakpiduno Lainingdre haina chakraba natro Nate Namaya dubu Ikaibaga mata phaudrabro Kuchu mure matik Ikaibagi singdisu Tatla malini ibi madia Ima Kaubirakano Tajaningde he Tajaningde Kari kandabda Kari thoina tawja saino Sigira changira Ana pamduda leiraga thobo ma tawja ko Masi Ikai khangdabisdi masi Asi haiduna mangonda taha kakhalaga yumjawgi thongdu satlon sinke Laina sumatung inaduna thongdu thenduna kaujai Ima ai lale Ngarangdo khantha hodaduna ngayaki aningbo wakhalda khongse thanglure Ima ai lale Memcha khumlakte tumil leikre Laina kaplaga Ima aibu nungsibidrabasu Pibuk nungda nawpuriba angang asidi Imagi hek Pukchaba icha adugi machane Memcha aroibagi wadu tabada khanghaude mapi ira khajik chelai Laina kaplaga adumak leiri masado wabana suloirabani Memcha thong adu hangtorai aduga thongjil mayada tasinduna phamlibi Laina da onsilaga Yengmingdi ko swaida kaptana laudana ga tawrakano Mina uraga manem phatabi mamau yamna otpita hangano ko sasa changlaga Kachin amada tasilaga legira Nangna thokpa ma tawruchu chalo Nasakto Aingonda sungot ulakana Yengningde ko Yengningde harisini Laina su imungda tumin changlakle Masado wabana loire Ngarang nungdangdagi chak charaktabagi masado pathare yamna ware Asamna tha khara haujinkre Laina tha sujilakle Mamit mamai pangba matam yaurakle Numitu nungsu mangli tawba numitni Ayukto Ma hogalakte phamungdagi hogalaktre Memcha isau langi Karibu tawribano khangde Ayuktagi nine mana hogalaktribasne Kari thoina tawja saino siba Laina manemna nganglibadu taraduna tapna ngamda hogalai Aduga manemgi manakta haifet oirapna leplaga Ima Ngasidi ai isayamna ngamdre Ngamoy haisini Nangna ngamba kaimta laite Thabak siki ama phawba tawba nate Kari kandabda Ai wana naba Iral chuk thokpa laklibani Sel phange siki ama phawba tanba nate Kari bukana duna leiribano Yengjaningdre Ware Phi khara subadusu Hekta tokthoi Kai kandabda Laina manemna ngangbado ma phajana mapung phana taba ngamdre Mabukta kanna paishenduna leirare Ma warakle Humang anapi kangle Ima haina lauraga makhada kunthakre Memcha hanna yenglamda adumak mapan thokre Laina thokriba manemda yengduna lehawi Ma warakle Jin thokna kobusu ngamjadre ma masado wabana loirabani Memcha di ngangna hanna yenglamdabi thongalamda thokre Laina sansaduna tapna thongdo hangtoktuna thoklai Laina na sansaduna tholokpadu sakhina laptakna uri Taha hatu chensilagtuna Bema, Kaidawrabagi imawbo Ne
ꯑꯩ ꯋꯥꯔꯦ ꯍꯥꯏ ꯃꯦꯝꯆꯥ ꯃꯦꯝꯆꯥ ꯀꯔꯤꯅꯣꯅꯦ ꯍꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦ ꯃꯦꯝꯆꯥ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯧ ꯅꯍꯥ ꯑꯗꯨ ꯇꯥꯔꯗꯨꯅ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏ ꯃꯥꯏꯕꯤ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯆꯠꯂꯨꯅꯦꯍꯦ ꯃꯧ ꯅꯍꯥ ꯑꯗꯨ ꯇꯍꯥ ꯇꯍꯥ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯒ ꯃꯄꯨꯔꯣꯏꯕꯗ ꯃꯥꯏꯕꯤ ꯀꯧꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯦ ꯃꯧ ꯅꯍꯥ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯒ ꯏꯅꯦ ꯀꯥꯏꯗ ꯆꯪꯅꯦ ꯋꯥꯡꯒꯣꯟ ꯁꯪꯁꯨ ꯎꯗꯦ ꯀꯝꯗꯧꯅꯤ ꯏꯃꯥ ꯃꯥꯏꯕꯤꯅꯕꯨ ꯋꯥꯡꯒꯣꯟ ꯁꯪꯗ ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯎꯅꯕꯤꯌꯨ ꯌꯥꯒꯗ꯭ꯔꯅꯦ ꯁꯈꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯃꯥꯏꯕꯤꯗꯨꯁꯨ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯦ ꯋꯥꯡꯒꯣꯟ ꯁꯪ ꯂꯩꯇꯕ ꯑꯗꯨꯗ ꯃꯥ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯏ ꯃꯥꯏꯕꯤꯗꯨ ꯋꯥꯡꯒꯣꯟ ꯁꯪ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡ ꯎꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯁꯤ ꯇꯠꯇꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯐꯤꯕꯝꯅ ꯃꯇꯥꯡꯅ ꯌꯥꯗꯕꯅꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯐꯤꯕꯝꯅ ꯌꯥꯔꯛꯇ꯭ꯔꯦ ꯃꯇꯥꯡꯅ ꯌꯥꯔꯛꯇ꯭ꯔꯦ ꯃꯥꯏꯕꯤꯒ ꯁꯈꯤꯒ ꯇꯧꯗꯨꯅ ꯂꯩꯅꯥꯕ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯒ ꯑꯉꯥꯡ ꯎꯅꯅꯕ ꯁꯦꯝ ꯁꯥꯏ ꯉꯥꯏꯍꯥꯛꯇꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯗꯨꯅ ꯂꯩꯅꯔꯦ ꯃꯦꯝꯆꯥꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯏꯃꯨꯡꯁꯤꯗ ꯑꯉꯥꯡ ꯎꯅꯒꯗꯧꯔꯤꯕꯁꯤꯗ ꯏꯄꯦꯝ ꯀꯩꯅꯣ ꯏꯃꯨꯡꯁꯤꯗ ꯑꯉꯥꯡ ꯎꯅꯒꯗꯧꯔꯤꯕꯁꯤꯕꯣ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯃꯧ ꯅꯍꯥꯁꯤꯡ ꯑꯗꯨ ꯇꯜꯂꯗꯨꯅ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯦꯝꯆꯥ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯕꯗ ꯏꯃꯨꯡ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯦ ꯃꯦꯝꯆꯥ ꯃꯄꯥꯟ ꯑꯗꯨꯗ ꯃꯇꯨꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯁꯥꯎꯅꯤꯡꯕꯒ ꯃꯁꯥ ꯑꯗꯨ ꯃꯩ ꯍꯧꯔꯦ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯑꯉꯥꯡ ꯑꯗꯨ ꯎꯅꯔꯦ ꯁꯈꯤ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯦꯝꯆꯥ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯃꯦꯝꯆꯥ ꯅꯁꯨ ꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯑꯃ ꯐꯪꯂꯦꯅꯦꯍꯦ ꯃꯦꯝꯆꯥ ꯁꯧ ꯁꯧ ꯂꯥꯎꯗꯨꯅ ꯀꯔꯤꯅꯣ ꯏꯆꯦꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤ ꯇꯧꯔꯦ ꯏꯃꯨꯡ ꯑꯁꯤꯗꯕꯨ ꯑꯉꯥꯡ ꯎꯅꯁꯟꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯖꯕꯅ ꯅꯪꯅ ꯐꯪꯕꯅꯤ ꯏꯆꯦꯗꯤ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯋꯥꯡꯒꯣꯏꯁꯪ ꯑꯣꯏꯔꯝꯕꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯦꯝꯖꯤꯜꯂꯣ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯑꯃ ꯁꯥꯎ ꯏꯆꯦ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯗꯅ ꯅꯪꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯃꯦꯝꯆꯥ ꯃꯥꯅ ꯂꯥꯜꯂꯨꯔꯕꯅꯤꯅ ꯃꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯨꯝꯖꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯍꯤ ꯑꯃ ꯐꯥꯔꯛꯀꯗꯧꯔꯦ ꯃꯦꯝꯆꯥ ꯃꯁꯨ ꯎꯔꯒ ꯑꯁꯥꯎꯕ ꯐꯒꯗ꯭ꯔꯥ ꯈꯜꯂꯝꯕꯗꯨ ꯑꯔꯥꯟꯕ ꯑꯣꯏꯈ꯭ꯔꯦ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯦꯝꯆꯥ ꯀꯩꯊꯦꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯑꯗꯨ ꯃꯥ ꯋꯥꯔꯤꯕꯅꯤ ꯑꯍꯜ ꯑꯣꯏꯕꯒ ꯉꯝꯅꯅꯕ ꯊꯕꯛꯁꯤꯡ ꯍꯣꯠꯅꯕꯗ ꯃꯥ ꯋꯥꯔꯦ ꯁꯥꯎꯔꯪꯅꯅ ꯃꯤꯔꯦꯝ ꯑꯅꯤ ꯆꯥꯛ ꯊꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯍꯅꯨꯕꯤ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯄꯩꯁꯥ ꯇꯥꯜꯂꯨꯔꯤꯕꯅꯤ ꯂꯩꯅꯥ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯃꯥ ꯇꯥꯏ ꯑꯗꯨꯕꯨ ꯈꯨꯝꯂꯨꯕꯗ ꯅꯆꯤꯟ ꯈꯨꯝꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥ ꯈꯨꯝꯂꯛꯇꯦ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯅꯤꯡꯉꯥꯏ ꯍꯧꯔꯛꯂꯦ ꯀꯞꯂꯛꯂꯦ ꯂꯩꯅꯥ ꯃꯆꯥꯕꯨ ꯊꯦꯝꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯧꯔꯤ ꯃꯦꯝꯆꯥ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯦ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯑꯉꯥꯡꯒꯤ ꯃꯈꯣꯜꯒ ꯄꯦꯄꯥ ꯄꯦꯄꯥ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯂꯩꯅꯥ ꯃꯆꯥꯕꯨ ꯊꯦꯝꯕ ꯌꯥꯔꯛꯇꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯆꯤꯟꯗꯨ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ ꯃꯈꯣꯜ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯏꯃꯥꯒꯨꯝꯅ ꯅꯔꯥꯏꯕꯛ ꯊꯤꯔꯦꯀꯣ ꯑꯁꯨꯛ ꯋꯥꯅ ꯄꯨꯟꯁꯤ ꯑꯁꯤꯗ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯅꯪ ꯏꯃꯥꯒ ꯄꯨꯟꯅ ꯄꯨꯟꯁꯤ ꯑꯁꯦ ꯋꯥꯅ ꯍꯤꯡꯃꯤꯟꯅꯕ ꯇꯥꯔꯦꯀꯣ ꯅꯣꯡꯃ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯅꯤ ꯅꯍꯥ ꯅꯨꯄꯥ ꯑꯃꯅ ꯇꯍꯥ ꯇꯍꯥ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯅꯥ ꯃꯆꯥꯅꯨꯄꯤ ꯄꯣꯠꯁꯤꯜꯂꯒ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯀꯟꯅ ꯐꯤ ꯁꯥꯔꯤ ꯏꯇꯩꯃ ꯀꯅꯥ ꯏꯇꯩꯃ ꯏꯅꯦ ꯃꯦꯝꯆꯥꯗꯣ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯍꯋꯥ ꯒꯥꯔꯤꯅ ꯇꯛꯑꯦ ꯍꯥꯏꯗꯅ ꯋꯥ ꯋꯥ ꯂꯥꯎꯅ ꯍꯧꯔꯤ ꯌꯥꯔꯗꯤ ꯏꯇꯩꯃ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯂꯩꯅꯥ ꯃꯆꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯇꯨꯡꯗ ꯃꯥꯡꯗ ꯂꯥꯛꯃꯤꯟꯅꯔꯦ ꯂꯩꯅꯥ ꯃꯅꯦꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯅꯣꯡꯗꯝꯕ ꯃꯥꯅ ꯇꯝꯂꯛꯄꯅꯤ ꯊꯤꯡꯂꯨꯕ ꯌꯥꯔꯔꯣꯏ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯁꯤꯕ ꯍꯥꯏꯕꯁꯤ ꯁꯔꯨꯛ ꯊꯨꯡꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯁꯨꯝꯅ ꯗꯦꯕ ꯀꯔꯃ ꯂꯣꯏꯈ꯭ꯔꯦ ꯂꯩꯅꯥ ꯃꯆꯥꯗꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯏꯈꯪ ꯈꯪꯗ꯭ꯔꯦ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯃꯅꯦꯝ ꯏꯕꯦꯝ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯧꯄꯥ ꯏꯕꯨꯡꯉꯣꯅꯗꯤ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯇꯠꯇꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯥ ꯌꯥꯗꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯂꯩꯖꯍꯧꯒꯦ ꯃꯥꯒꯤꯗꯤ ꯃꯁꯤꯅ ꯃꯌꯨꯝ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯗꯕꯅꯤ ꯁꯈꯤꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯅꯥꯒ ꯅꯨꯃꯤꯠ ꯈꯔꯅꯤꯗꯨ ꯂꯩꯃꯤꯟꯅꯩ ꯃꯤꯁꯨ ꯃꯌꯨꯝ ꯃꯌꯨꯝ ꯄꯥꯟꯅꯔꯤꯕꯅꯤ ꯍꯨꯟꯇꯣꯛꯅꯔꯒ ꯑꯇꯣꯞꯄ ꯃꯌꯨꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯅꯤ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯂꯥꯛꯄꯗꯤ ꯂꯥꯛꯂꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯤꯔꯤ ꯂꯩꯅꯥ ꯐꯤ ꯇꯦꯛ ꯇꯦꯛ ꯁꯥꯕ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯍꯤꯡꯕ ꯄꯨꯟꯁꯤ ꯀꯣꯟꯅꯔꯣꯏ ꯈꯪꯏ ꯑꯗꯨꯅ ꯊꯕꯛ ꯑꯇꯩ ꯑꯇꯩ ꯊꯤꯕ ꯍꯧꯔꯛꯏ
Manem ibemana famnamba potfam adu kanana lawkhre kanagi oikhre haiduna hangba lakli Sakhi gi manakta laklari. Sakhi hoigi thongal adu hangtoklaga mama macha adu changlai. Sakhi nungsa yaiduna leirami sumang adu famlaga. Ine Laina kaida chaluriba onthokna thajakhidreda isusu yawraidana ine gi manakta laine kainomta hangge haidana lao changsi adugane phajana wari sanasi asumna anido wari sanaduna mangol tamna ka khalakle kari awat pa leirage imawbo ine aina fi tek sabasina kayam kuina hingba yagani angang su jawsilakle icha kamdongna thakani aduna imana phamlamba pofamada kanagino haiduna hangbalak jabani ise adugi oire aina hana phamlambani aidine ware haiduna tokthokpa namana phamge haina haibadudane mangonda adu phamhanbani Laina maithongdu khajik nofet torai aduga ine adudi ai phamjage yagadra Sakhi nungaitana yenglaga hairai nangna phamningani khanglamlabadine pithoklam loidabani maningi chawpina lawkhrene he Laina maithonggi sakpham adu khanghaude noklambadu nungaitaba maithongna mahut sinkhre angangse kharasu pikli nasa sunaha oiri bema nang kaithel thokpa haibase mina phasana ngangnaroi ine wa haige ine so atopa kari thabak yenglake nangi phananaba nangi phi saribado lepthana dumak saw ine thabamle ine thabige Laina tapna hoi ine Sakhi phaneki machida kisinduna yebliba paisa mayum adu puthorai aduga athoibida onsinduna isugi mingdi kari kawe haiba athoibi marol su fatana athoibi kawe bubo Sakhi noklaga is nungsi khreda onthokna machinase se sinane ngamok chawko asi haiduna sikki chapi ado athoibi de pirai athoibi su tab hekta laki Laina na bema adumna tawganu ni nangba ise angangni khangjadadana tawribani isu sibu chahi kaya hairaklabage chahi mari mapung phakre is chawridana isubu jagoi sabaga hairabrani he haina to ase haiduna makhut macha adu leiduna jagoi sathe khara sarai Sakhi noklaga angang adugi kumhai yengli adubu Laina di wakhaldu mangle asumna laithokpa yaroi haiba wakhalasi khanduna lei Sakhi Laina da onsilaga se sinane awat apa kari no kharamenaro ase hairaga lupa manga chapi adu pirai yarni ine kari yabno se lawshilo Laina su laitabanina adumak lawshilai Chak chaba toklaga mama machado phamungda changlaktuna hiptuna leirari ngasidi khanghaudana pikleba angang aduna wahang ama hanglai Ima aigidi baji leitabro Laina masada swai laure machada yenglai aduga kaitore kanana kari haireklabagi chada Ima aigi bajidi magi bema athoibi mamana kablakpa duda wa makha tarudre Mana mama kafale haiba wa asina makok macha aduda khankhre ma tumin leikre wa machet ama phawa nganglaktre mathangi numituni Laina iyongda sariba fi adu kaklaga macha nupiga Sakhi gi manakta thinba lakle mama macha anido lambida wari sana duna lai nok tuna lambi nakanda laikagi nupana ha khara jaw wari sana duna leirami Laina madu ubada masadu kitang khautak chai adubu ma hanna yenglude hidak thakpa ngaktani ngausinaba ngaktani leiriba mayam adu ngauri tawba nupa amana itaima kai chapiruge habano Laina khumdabida thaiduna tasanadabi chatnaba honai adubu yadre amukasu kaurei itaima karai lengvidurige Laina hanang muti khumdaba yadre tablamna khumlai ine Sakhi gida chalu ki tawbani itaima hoi yam kai ko kaubuga khumde ko Laina no fe tamak tawramlaga machanupi bu puduna mafam adudagi khonglai thuna chatkhre mama macha ani chakhiba adu leiriba nupa sing adugi maraktagi
ꯃꯤꯑꯣꯏ ꯑꯃꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯔꯦ ꯑꯗꯨꯒ ꯇꯞꯂꯞꯅ ꯁ꯭ꯋꯥꯏꯗꯩꯔꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯃꯉꯣꯟꯗ ꯃꯤꯠꯐꯝ ꯊꯝꯅꯔꯛꯏ ꯑꯗꯨꯒ ꯑꯃꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯂꯨꯈꯣꯏꯅ ꯆꯟꯗꯣꯟ ꯑꯃꯨꯕꯒ ꯁꯨꯅꯝꯃꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕꯣ ꯌꯦꯡꯈ꯭ꯔꯦ ꯀꯨꯞꯅ ꯌꯦꯡꯈ꯭ꯔꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯨ ꯀꯨꯞꯃꯟꯈ꯭ꯔꯦ ꯍꯥꯏꯗꯣꯔꯛꯄ ꯋꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯈꯪꯂꯦ ꯀꯨꯞꯅ ꯌꯦꯡꯂꯦ ꯍꯥꯏꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯅꯔꯨꯗꯦ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯀꯨꯏꯔꯦꯗ ꯆꯍꯤ 5-6ꯕꯨ ꯐꯥꯔꯝꯕꯅꯤ ꯀꯨꯏꯔꯦ ꯑꯣꯟꯊꯣꯛꯅ ꯃꯅꯦꯝꯄꯣꯛꯁꯨ ꯁꯤꯈ꯭ꯔꯕꯅꯤ ꯃꯃꯥ ꯃꯆꯥ ꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤꯗ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯗ ꯂꯧꯁꯤꯟꯕꯤꯔꯁꯤꯔ ꯈꯪꯗꯦ ꯃꯃꯥ ꯃꯆꯥꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯏ ꯑꯗꯨꯕꯨ ꯂꯨꯈꯣꯏꯗꯤ ꯂꯨꯈꯣꯏ ꯅꯣꯛꯇꯦ ꯃꯥ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯕ ꯃꯥꯜꯂꯤ ꯅꯣꯛꯇꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯂꯩꯅꯥꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯥꯕ ꯍꯧꯔꯛꯂꯦ ꯂꯩꯅꯥꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯔꯝ ꯀꯔꯝꯕ ꯃꯔꯝ ꯂꯩꯕꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯪꯂꯤ ꯑꯗꯨꯕꯨ ꯐꯪꯗꯦ ꯄꯥꯎꯈꯨꯝ ꯐꯪꯗꯦ